ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯆꯥꯎꯕꯤꯇꯣꯟꯅ ꯀꯧꯗꯨꯅ ꯍꯥꯏ ꯑꯣ ꯁꯈꯤ ꯇꯣꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ ꯅꯪꯗꯤ ꯑꯌꯨꯛꯇꯒ ꯌꯥꯝꯅ ꯆꯠꯂꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯅꯌꯨꯝꯗꯨꯗ ꯅꯃꯧ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕꯅꯤꯅ ꯊꯕꯛ ꯑꯃꯅꯥꯝꯇ ꯇꯧꯔꯝꯂꯔꯣꯏ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗꯀꯣ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯕꯅꯣ ꯗꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯕꯖꯥꯠꯅꯤ ꯑꯩꯅꯦ ꯍꯧꯖꯤꯛ ꯁꯣꯔꯒ ꯍꯣꯟꯐꯝ ꯈꯪꯕ ꯅꯠꯇꯤꯌꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯃꯛ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯔꯦ ꯑꯗꯨꯗ ꯅꯪꯅ ꯀꯔꯤꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯀꯌꯥ ꯂꯤꯊꯣꯛꯄ ꯁꯥꯗꯣꯛꯄ ꯍꯩꯇꯦ ꯑꯗꯨꯕꯨ ꯏꯆꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯈꯣꯏꯅꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯆꯥꯅꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯏ ꯀꯜꯂꯛꯏꯗꯣ ꯍꯥꯏꯅ ꯄꯪꯍꯥꯏꯇ ꯍꯥꯏꯅꯔꯤꯕ ꯑꯗꯨꯕꯨ ꯏꯆꯦ ꯁꯣꯝꯗ ꯏꯃꯨꯡꯗ ꯑꯣꯏꯔꯤ ꯃꯇꯧꯁꯤꯗꯤ ꯑꯁ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯧ ꯃꯁꯦꯜꯒꯤ ꯍꯧꯅꯕꯤ ꯃꯈꯣꯏꯒꯤ ꯂꯥꯟ ꯍꯧꯔꯕ꯭ꯔꯥꯏꯃꯤ ꯍꯣꯏꯅꯦ ꯏꯆꯦ ꯍꯧꯔꯛꯑꯕꯅꯤꯅꯦ ꯎꯅꯕ ꯌꯥꯗꯦ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯉꯪꯅꯗꯣꯏꯕ ꯍꯦꯛꯇ ꯂꯥꯎꯅꯔꯛꯀꯅꯤ ꯃꯈꯣꯏ ꯑꯅꯤꯇ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄꯗ ꯑꯩ ꯑꯋꯥꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯗꯣ ꯇꯣꯉꯥꯟꯅ ꯄꯤꯖꯔꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯪꯕꯣ ꯑꯣ ꯄꯤꯖꯔꯦ ꯎꯅꯕ ꯌꯥꯗꯕ ꯃꯈꯣꯏꯅꯤ ꯑꯣꯏꯕꯅꯤꯅ ꯁꯣꯏꯗꯅ ꯎꯅꯕ ꯈꯨꯗꯤꯡꯗ ꯁꯤꯛꯅꯔꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯏꯁꯥꯅ ꯈꯪꯅ ꯉꯟꯅ ꯑꯗꯨꯝ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯍꯟꯗꯦ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯦ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯥꯎꯁꯤꯡ ꯑꯁꯤꯅꯅꯦ ꯊꯛꯁꯤ ꯈꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯗ꯭ꯔꯤꯕ ꯃꯤ ꯑꯅꯤ ꯇꯤꯟꯅꯕ ꯌꯥꯗꯦ ꯆꯛ ꯆꯛ ꯊꯤꯟꯗꯨꯅ ꯈꯠꯅꯗꯣꯏꯒꯤꯗ ꯇꯧꯕ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯆꯦ ꯇꯟꯗ ꯂꯩꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯆꯠ ꯑꯗꯨ ꯁꯈꯤ ꯇꯣꯝꯕꯤ ꯃꯧ ꯑꯅꯤ ꯂꯣꯏꯅꯕꯗꯣ ꯅꯪ ꯅꯀꯣꯛ ꯅꯃꯩ ꯈꯪꯉꯣꯏꯀꯣ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅ ꯃꯤꯆꯪꯅ ꯆꯪꯉꯨ ꯂꯥꯛꯎꯅꯨꯀꯣ ꯃꯗꯨꯅꯤ ꯍꯦꯟꯅ ꯍꯨ ꯄꯥꯞ ꯑꯣꯏꯗꯣꯏꯅꯤꯀꯣ ꯈꯪꯉꯕꯣ ꯍꯣꯏ ꯏꯆꯦ ꯈꯪꯉꯦ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯁꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯄꯤꯕꯥ ꯑꯅꯤ ꯄꯣꯛꯏ ꯑꯗꯨꯅ ꯈꯔ ꯉꯛꯆꯥꯎ ꯊꯦꯛꯅ ꯂꯩꯔꯛꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯐꯪꯂꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯄꯥꯝ ꯂꯝꯗꯝꯗꯣ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ ꯂꯨꯍꯣꯡꯂꯛꯄꯗ ꯑꯋꯨꯟꯄꯣꯠꯅ ꯑꯃꯨꯛ ꯇꯣꯏꯕ ꯇꯦꯛꯊꯒꯩ ꯎꯠꯂꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗꯗꯤ ꯁꯈꯤ ꯇꯣꯝꯕꯤ ꯍꯔꯥꯎꯖꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯑꯋꯨꯟꯄꯣꯠ ꯂꯝꯗ ꯈꯨꯠꯆꯥꯎ ꯊꯥꯗꯕꯗꯣ ꯃꯍꯥꯛ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯗꯤ ꯀꯔꯝꯅ ꯌꯥꯝꯅ ꯄꯨꯔꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄꯅꯤ ꯃꯗꯨ ꯃꯧ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯔꯩꯗꯒꯤ ꯃꯊꯨꯞꯇꯒꯤ ꯍꯦꯟꯅꯗꯤ ꯑꯁꯤꯒꯨꯝꯕ ꯃꯆꯠ ꯑꯁꯤꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕ ꯂꯥꯎꯅꯕ ꯂꯧꯇꯥꯟꯅꯕ ꯍꯤꯗꯥꯟꯅꯕꯗ ꯃꯊꯣꯏ ꯍꯥꯞꯄꯤ ꯈꯠꯄꯨ ꯈꯠꯅꯔꯛꯂꯕꯗꯤ ꯃꯄꯥꯝꯒꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏ ꯃꯄꯥꯝꯒꯤ ꯃꯄꯥꯗꯤ ꯑꯗꯨꯅꯤ ꯃꯃꯥꯅ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯀꯗꯧꯔꯤꯕ ꯃꯗꯨ ꯇꯥꯔꯨꯕꯗ ꯁꯈꯤ ꯇꯣꯝꯕꯤ ꯃꯀꯣꯛꯇꯨ ꯀꯣꯛꯆꯥꯎꯕꯤ ꯍꯦꯛꯇ ꯀꯥꯕꯅꯤ ꯍꯥꯏꯅ ꯌꯨꯝꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯧ ꯑꯅꯤꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯅꯔꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯁꯤꯡꯒꯥꯔꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯩꯅꯝꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯨꯝꯍꯠꯄ ꯉꯝꯂꯤꯕꯅꯤ ꯇꯔꯥꯏꯕ ꯅꯨꯄꯤ ꯀꯥꯏꯒꯤ ꯅꯠꯇꯦ ꯑꯩꯅ ꯈꯔ ꯋꯥ ꯉꯥꯡꯕꯒ ꯇꯟꯕꯁꯤꯗ ꯃꯤꯁꯤꯡꯁꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯧꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯩꯅꯗꯤ ꯏꯆꯦꯅꯦ ꯍꯥꯏꯗꯨꯅ ꯊꯧꯒꯜꯂꯣꯟꯁꯦ ꯏꯈꯣꯡ ꯑꯁꯤ ꯐꯥꯔꯤꯕ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯗ ꯃꯁꯤ ꯍꯣ ꯂꯩꯅꯝ ꯆꯥꯎꯕꯤ ꯁꯤꯡꯒꯥꯔꯩ ꯑꯍꯤꯡꯗ ꯌꯥꯇꯥꯕꯤ ꯁꯤꯡꯒꯥꯔꯩ ꯅꯝꯖꯅꯤꯡꯕꯤ ꯑꯩꯈꯣꯏ ꯁꯦ ꯂꯩꯈꯣꯛꯇꯒꯤ ꯄꯠ ꯂꯥꯎꯅ ꯊꯥꯗꯠꯂꯒ ꯈꯣꯡꯄꯥꯛ ꯑꯆꯧꯕꯁꯤꯅ ꯆꯕꯦꯠ ꯍꯦꯛ ꯅꯦꯠꯁꯤꯟꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯃꯤꯍꯨꯜꯗꯨ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯏꯁ ꯅꯪꯒꯨꯝꯕꯤ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯤꯅꯦ ꯑꯩꯕꯨ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯒꯅꯤ ꯀꯥꯏꯅ ꯏꯆꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯅꯀꯣꯛꯇꯒꯤꯅ ꯁꯃꯔꯨ ꯑꯃꯅꯤ ꯍꯧꯔꯤꯕꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒꯅꯦ ꯁꯦ ꯀꯣꯏ ꯍꯥꯏꯅꯤ ꯈꯪꯉꯕ ꯌꯥꯝꯅ ꯀꯟꯈꯤꯕꯩ ꯋꯥꯅꯤꯅꯦ ꯀꯜꯂꯦ ꯌꯥꯝꯅ ꯀꯜꯂꯦ ꯀꯤꯖꯩꯀꯣ ꯌꯥꯝ ꯀꯤꯖꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯨ ꯐꯃꯨꯡ ꯃꯈꯥꯗ ꯑꯣꯏꯅ ꯂꯣꯠꯍꯧꯔꯁꯤꯔꯅꯦ ꯍꯦ ꯃꯧ ꯁꯛꯊꯤꯕꯤ ꯅꯇꯥꯠ ꯈꯪꯉꯤ ꯅꯔꯤꯡꯖꯦꯜ ꯃꯇꯥꯗꯨꯅꯁꯨ ꯑꯩꯒꯤ ꯆꯤꯡꯍꯤꯗ ꯂꯨꯔꯒ ꯊꯝꯂꯤꯕ ꯁꯝꯂꯥꯡ ꯑꯁꯦ ꯐꯣꯏꯒꯅꯤ ꯀꯥꯏꯅ ꯅꯪꯒꯤ ꯑꯣꯏꯅ ꯐꯣꯏꯅꯤ ꯈꯪꯂꯕ꯭ꯔꯥ ꯌꯥꯝ ꯐꯖꯕꯤꯗꯨꯅꯤꯅꯦ ꯏꯆꯦꯅ ꯑꯣꯏꯔꯤꯁꯦ ꯋꯥ ꯈꯨꯐꯖꯗꯣ ꯉꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯛꯇꯥꯗꯨꯅꯁꯨ ꯌꯥꯝꯅ ꯐꯖꯕ ꯁꯥꯔꯤ ꯇꯨ ꯍꯥꯏꯕꯤꯒꯤꯕꯦꯝꯃ ꯅꯪꯅ ꯅꯁꯛ ꯐꯖꯩ ꯀꯥꯏꯅ ꯃꯨꯛꯆꯔꯤꯕꯗꯨꯗꯤꯅꯦ ꯁꯦ ꯑꯩꯒꯤ ꯃꯥꯏ ꯈꯖꯥꯏ ꯅꯥꯝꯃꯁꯦ ꯁꯤ ꯌꯧꯗꯦ ꯈꯪꯉꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅ ꯈꯖꯥꯏꯗꯨ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯒ ꯉꯥꯡꯁꯪ ꯉꯥꯡꯍꯟꯕ ꯇꯥꯔꯦꯗꯅ ꯊꯥꯔꯣ ꯉꯝꯅꯤ ꯍꯥꯏꯗꯤ ꯊꯥꯔꯣ
ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯅꯦ ꯉꯁꯤ ꯍꯦꯛꯇ ꯐꯨꯅꯤꯀꯣ ꯃꯈꯨꯠꯇ ꯌꯥꯎꯗ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯈꯥꯡꯉꯤ ꯁꯤꯡꯒꯥꯔꯩꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯠꯇꯨꯅ ꯂꯥꯛꯑꯣ ꯐꯨꯔꯨ ꯂꯥꯛꯑꯣ ꯉꯝꯅꯤ ꯍꯥꯏꯗꯤ ꯐꯨꯔꯨ ꯂꯥꯛꯑꯣꯕ ꯍꯦ ꯃꯤꯅꯩ ꯃꯟꯕꯤ ꯁꯛꯊꯤꯕꯤ ꯅꯪꯒꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯦꯅꯦ ꯑꯩ ꯉꯝꯗ꯭ꯔꯕꯣ ꯀꯤꯔꯕꯣ ꯂꯥꯛꯑꯣꯅꯦ ꯍꯥꯏꯕꯤꯒꯦ ꯁꯤꯃꯁꯨ ꯏꯕꯦꯝꯃ ꯁꯛ ꯇꯩꯁꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯏꯔꯩ ꯊꯨꯝ ꯂꯩꯕꯁꯨꯅꯦ ꯅꯥꯕꯦꯝꯃꯩꯅ ꯂꯝ ꯇꯔꯥ ꯍꯦꯜꯂꯤ ꯈꯪꯉꯕ ꯌꯥꯝ ꯂꯩꯈꯤꯕꯩ ꯋꯥꯅꯤꯀꯣ ꯍꯣ ꯂꯩꯌꯦ ꯑꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯤꯕꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕꯗꯣ ꯅꯥꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯝꯄꯇꯤꯗꯣ ꯌꯦꯡꯖꯔꯨ ꯂꯥꯎ ꯍꯥꯏꯕꯤꯕꯅꯤꯅꯦ ꯍꯣ ꯌꯦꯡꯖꯅꯤꯡꯗꯤꯌꯦ ꯑꯩꯈꯣꯏꯁꯨꯅꯦ ꯀꯔꯤꯃꯠꯇ ꯋꯥꯠꯇꯅ ꯂꯩ ꯁꯛꯇꯥ ꯅꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯦꯟꯗꯅ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯅꯔꯤ ꯈꯨꯠꯃꯛꯇꯤ ꯌꯥꯎꯅꯗꯦ ꯆꯥꯎꯔꯦꯜ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯃꯪꯒꯣꯜꯗ ꯈꯠꯅꯔꯤꯕꯗꯨ ꯎꯏ ꯊꯣꯡꯒꯥꯜꯗꯒꯤ ꯇꯥꯔꯛꯂꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯆꯪꯂꯒ ꯍꯦꯛ ꯈꯥꯝꯂꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧꯕ ꯀꯔꯝꯅꯣ ꯈꯜꯂꯤ ꯅꯣꯡ ꯉꯥꯜꯂꯦ ꯍꯦꯛꯇ ꯂꯥꯎꯅꯩ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯦꯛꯇ ꯂꯥꯎꯅꯩ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯏꯃꯨꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯍꯦꯛ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯏꯪꯕ ꯍꯥꯏꯕꯗꯨꯃ ꯂꯩꯔꯔꯣই ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯎꯅꯕ ꯈꯠꯅꯕ ꯄꯥꯝꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥꯅ ꯐꯅ ꯈꯥꯝꯗꯣꯛꯏ ꯍꯦꯛꯇ ꯌꯥꯗꯦ ꯁꯥꯈꯤꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯥ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯈꯠꯅꯔꯤꯕꯁꯤ ꯈꯥꯝꯗꯦꯅꯦ ꯃꯁꯦ ꯑꯁꯨꯛ ꯀꯟꯅ ꯈꯠꯅꯔꯤꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯕ ꯍꯧꯅꯗꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯒꯦ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯨꯅ ꯁꯪꯒꯣꯏ ꯃꯁꯤꯗ ꯍꯧꯔꯤꯕ ꯂꯩ ꯄꯥꯝꯕꯤ ꯃꯔꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯆꯕꯦꯠ ꯆꯕꯦꯠ ꯉꯥꯡꯗꯨꯅ ꯈꯠꯅꯕ ꯌꯥꯝ ꯍꯧꯗꯧꯔꯤ ꯅꯪꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯅꯕ ꯑꯩꯅꯅꯦ ꯅꯪꯒꯤ ꯎꯄꯨꯒꯤ ꯁꯣꯁꯦ ꯂꯣꯠꯁꯤꯜꯂꯦ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯎꯄꯨꯒꯤ ꯁꯣ ꯂꯣꯠꯁꯤꯜꯂꯦ ꯍꯥꯏꯕ ꯐꯩ ꯐꯩ ꯑꯩ ꯌꯦꯡꯂꯨꯒꯦꯕ ꯍꯦꯛꯇ ꯂꯣꯠꯇ ꯂꯣꯠꯁꯤꯜꯂꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤꯔꯣꯜ ꯌꯥꯎꯕ ꯎꯄꯨꯗꯨꯒꯤ ꯁꯣ ꯊꯤꯔꯛꯏ ꯂꯩꯕ ꯎꯗ꯭ꯔꯤ ꯃꯍꯥꯛ ꯁꯥꯎꯔꯛꯏ ꯍꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯎꯄꯨꯒꯤ ꯁꯣ ꯀꯥꯏꯁꯨ ꯂꯣꯠꯁꯤꯟꯕ ꯁꯥꯕ ꯈꯪꯉꯣꯏꯗ꯭ꯔꯗꯧꯃ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯕ ꯀꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯒꯤ ꯎꯄꯨꯒꯤ ꯁꯣꯒ ꯂꯣꯠꯁꯤꯟꯕ ꯁꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯎꯄꯨ ꯁꯣ ꯂꯣꯠꯁꯤꯟꯕꯒꯤ ꯑꯩꯅ ꯑꯃꯨꯛ ꯏꯆꯦꯒꯤ ꯂꯤꯛ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯣ ꯃꯠꯂꯦꯕ ꯑꯩꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯑꯩꯒꯤ ꯂꯤꯛꯄꯨ ꯅꯪꯅ ꯃꯠꯄ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯣ ꯃꯠꯂꯗꯤ ꯃꯠꯂꯦ ꯑꯩꯅ ꯉꯝꯕꯒꯤ ꯃꯠꯄꯅꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯃꯠꯂꯦ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯂꯨꯅꯦꯕ ꯀꯔꯤꯒꯨꯝꯕ ꯎꯄꯨꯗ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥ ꯑꯃꯨꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯤ ꯎꯄꯨꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥ ꯂꯩꯀꯣꯟ ꯃꯔꯛꯇꯨꯗ ꯃꯍꯥꯛꯀꯤ ꯂꯤꯛ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯤꯖꯕ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯨ ꯌꯥꯎꯔꯝꯗ꯭ꯔꯤ ꯁꯥꯎꯕꯅ ꯃꯁꯥꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯏꯁ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅꯁꯨ ꯑꯩꯒꯤ ꯂꯤꯛ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯣ ꯃꯠꯄ ꯁꯥꯕ ꯀꯌꯥꯗꯅ ꯌꯦꯡꯉꯣꯕ ꯍꯨꯔꯥꯟꯕꯤꯁꯦ ꯃꯁꯤ ꯇꯧꯒꯦꯕ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯃꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯏ ꯍꯨꯔꯥꯟꯕꯤ ꯑꯩꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯣ ꯄꯥꯝꯂꯕꯅꯤꯅꯦ ꯅꯆꯤꯟꯅ ꯊꯣꯛꯅ ꯏꯆꯦ ꯅꯅꯥꯎꯕꯗꯨ ꯄꯥꯝꯃꯤ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯌꯣ ꯂꯦꯝꯅ ꯄꯤꯕꯤꯒꯦ ꯈꯪꯉꯕ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯨꯔꯥꯜꯂꯅꯥꯗ ꯃꯠꯄ ꯀꯥꯏꯗꯨꯗꯤ ꯇꯧꯅꯨ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯃꯠꯂꯗꯤ ꯃꯠꯂꯦ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯅꯪ ꯄꯤꯔꯔꯣꯏ ꯅꯪ ꯇꯁꯦꯡꯅ ꯃꯗꯨ ꯄꯤꯔꯔꯣꯏ ꯍꯣꯏ ꯄꯤꯔꯔꯣꯏꯌꯦ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯔꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯐꯩ ꯅꯪꯅ ꯑꯩꯒꯤ ꯁꯅꯥꯕꯨ ꯃꯠꯂꯕꯅꯤꯅ ꯅꯪꯅ ꯇꯨꯝꯅꯔꯤꯕ ꯐꯃꯨꯡ ꯀꯥꯡꯊꯣꯜꯗꯣ ꯃꯌꯥꯏꯗ ꯑꯩꯅ ꯊꯨꯗꯦꯛꯂꯦ ꯐꯃꯨꯡ ꯊꯨꯗꯦꯛꯄ ꯍꯦꯔꯛꯏꯁꯦ ꯃꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯝꯅ ꯍꯤꯞꯅꯔꯤꯕ ꯐꯃꯨꯡꯕꯨ ꯍꯦꯛꯇ ꯊꯨꯗꯦꯛꯄ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯌꯥꯗꯅ ꯊꯨꯗꯦꯛꯑꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯣ ꯇꯁꯦꯡꯅ ꯏꯆꯦꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯕꯩ ꯋꯥꯅꯤꯅꯦ ꯍꯣ ꯍꯧꯔꯦ ꯑꯉꯥꯡ ꯅꯪ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕꯗꯤ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯊꯨꯗꯦꯛꯄꯒꯤ ꯏꯆꯦꯒꯤꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯁꯦꯝꯐꯨꯗꯨ ꯍꯨꯔꯥꯜꯂꯦ ꯃꯁꯤꯗ ꯃꯈꯨꯕꯥꯛꯇꯨꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯉꯥꯛꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯀꯟꯗꯧꯔꯤꯒꯦ ꯑꯩꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯁꯦꯝꯐꯨꯗꯨꯕꯨ ꯍꯨꯔꯥꯜꯂꯦ ꯀꯥꯏꯅ ꯑꯁ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯦꯛ ꯉꯥꯛ ꯃꯗꯨ ꯍꯨꯔꯥꯟꯕ ꯌꯥꯔꯣꯏ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯀꯌꯥꯝꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯖꯔꯕꯣ ꯍꯨꯔꯥꯟꯕ ꯌꯥꯔꯣꯏ ꯄ꯭ꯔꯞ ꯄꯤꯔꯣ ꯃꯗꯨꯗꯒꯤ ꯁꯦꯜ ꯁꯤꯀꯤ ꯃꯦꯛ ꯃꯥꯡꯂꯝꯕꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯣꯏ ꯍꯥꯏꯔꯤꯕꯁꯤ ꯍꯣ ꯍꯨꯔꯥꯜꯂꯗꯤ ꯍꯨꯔꯥꯜꯂꯦ ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯂꯤꯛ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯨꯁꯨ ꯃꯠꯄ ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯁꯦꯝꯐꯨꯗꯨꯁꯨ ꯍꯨꯔꯥꯟꯕ ꯍꯦ ꯇꯧ ꯉꯝꯃꯤ ꯍꯨꯔꯥꯟꯕꯤ ꯅꯪ ꯀꯌꯥ ꯌꯥꯝꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯄꯥꯝꯃꯤ ꯁꯦꯜ ꯃꯄꯨꯟꯅ ꯆꯥꯏꯊꯧ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯌꯥꯝꯅ ꯄꯥꯏꯈꯤꯕꯩ ꯋꯥꯅꯤꯅꯦꯀꯣ ꯆꯥꯏꯊꯕꯤꯔꯣ 이랩 ꯑꯁꯦ ꯊꯨꯝꯕ ꯃꯈꯩ ꯍꯦꯛ ꯆꯥꯏꯊꯕꯤꯔꯣ ꯁꯦ ꯆꯥꯏꯊꯕꯤꯔꯣ ꯑꯁ ꯑꯩꯗꯤꯅꯤꯀꯣ ꯄꯨꯛꯅꯥꯛ ꯍꯦꯛ ꯃꯥꯡꯒꯦ ꯇꯧꯔꯤꯁꯦ ꯅꯪ ꯃꯗꯨꯕꯨꯁꯨ ꯄꯤꯔꯔꯣꯏ ꯅꯪ ꯄꯤꯔꯔꯣꯏꯗ꯭ꯔꯣ
ꯄꯤꯔꯣꯏꯌꯦ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯑꯩꯈꯣꯏꯗꯤ ꯀꯤꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯁꯨꯛꯄꯤꯒꯦ ꯄꯤꯔꯔꯣꯏꯀꯣ ꯁꯤꯒꯤ ꯉꯥꯡꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕ ꯅꯪ ꯇꯁꯦꯡꯅ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯇꯥꯔꯤꯕ ꯆꯥꯎꯔꯦꯜ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯥ ꯑꯣꯏꯅ ꯃꯀꯣꯛꯇꯨ ꯉꯥꯎꯏ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯥꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯅꯠꯇꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯅꯠꯇꯦ ꯈꯠꯅꯕ ꯍꯥꯏꯕꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯈꯠꯅꯕ꯭ꯔꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯜꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯑꯃꯅ ꯁꯅꯥ ꯍꯨꯔꯥꯅꯤ ꯑꯃꯅ ꯐꯃꯨꯡ ꯊꯨꯗꯦ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏ ꯃꯆꯤꯜ ꯑꯁꯤꯅ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯊꯨꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯏꯃꯨꯡꯗ ꯂꯩꯕ ꯐꯃꯨꯡ ꯀꯥꯡꯊꯣꯜꯕꯨ ꯇꯦꯛꯀꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯐꯤꯗꯤꯡ ꯆꯣꯡꯗꯨꯅ ꯐꯃꯨꯡ ꯇꯦꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯤꯗ ꯉꯥꯎꯔꯤꯕ ꯃꯤꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩꯅꯦ ꯈꯪꯖꯜꯂꯛꯆꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯠꯅꯕꯁꯤ ꯄꯣꯛꯉꯩꯗꯒꯤ ꯑꯃꯨꯛ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯀꯣ ꯑꯔꯨꯕꯤꯅ ꯍꯥꯏ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤꯅꯦ ꯂꯧꯖꯧ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯄꯣꯠ ꯏꯔꯦꯜ ꯂꯧꯕ ꯃꯠꯄ ꯌꯥꯗꯅꯕ ꯄꯥꯜꯂꯤꯕ ꯅꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯄ ꯐꯥꯎ ꯍꯦꯛ ꯌꯥꯗꯅ ꯄꯪꯊꯔꯒ ꯂꯩꯕ ꯑꯣꯏꯌꯨꯍꯦ ꯈꯨꯠ ꯑꯅꯤꯃꯛ ꯄꯪꯊꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯒꯥꯔꯩ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗ ꯁꯠ ꯌꯦꯡꯊꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯨꯝꯂꯗꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨ ꯆꯞ ꯇꯤꯡꯅ ꯃꯈꯥꯗ ꯑꯗꯨꯝ ꯍꯥꯏꯊꯔꯒ ꯌꯥꯟꯊꯕꯗꯧꯅ ꯂꯩꯈ꯭ꯔꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯤ ꯆꯥꯎꯔꯦꯜꯅ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯈꯨꯠ ꯑꯅꯤꯒꯥꯏꯁꯦ ꯐꯗ꯭ꯔꯥꯛ ꯍꯦꯛ ꯇꯥꯃꯈꯩ ꯂꯩꯈ꯭ꯔꯦ ꯅꯠꯇꯦ ꯇꯁꯦꯡꯅ ꯁꯤꯕꯨ ꯊꯥꯡꯒꯠꯄꯒ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯇꯣꯛꯄꯅꯤꯗꯀꯣ ꯂꯥꯏꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯍꯦꯛ ꯍꯥꯏꯈꯤꯕꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯥꯟꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯀꯤꯖꯔꯦꯗ ꯇꯧꯔꯤꯁꯦ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯂꯩ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯍꯨꯔꯥꯟꯕꯗꯧꯅ ꯂꯩꯕꯤꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅꯁꯨ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯃꯃꯥꯏꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯂꯦꯞꯀꯅꯨ ꯐꯝꯊꯧ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯎꯈꯤꯅꯤ ꯂꯩ ꯃꯔꯛ ꯑꯁꯤꯗ ꯀꯩꯗꯧꯕꯤꯔꯤꯕꯅꯣ ꯍꯥꯏꯕ ꯃꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯪꯒꯣꯜꯗ ꯊꯤꯟꯗꯨꯅ ꯍꯥꯏ ꯇꯨ ꯎꯔꯕ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯁꯤꯛꯅꯔꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯈꯠꯅꯔꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩ ꯃꯔꯛꯁꯤꯗ ꯄꯥꯛꯊꯔꯒ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯅꯤꯅꯦ ꯃꯗꯨꯕꯨ ꯀꯔꯤ ꯂꯣꯟꯆꯠꯅꯣ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯏꯃꯧꯁꯥ ꯈꯟꯅꯅꯨ ꯇꯧꯍꯩꯗꯤ ꯐꯠꯇꯦꯗꯅ ꯈꯥꯝꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯋꯥꯔꯦ ꯈꯥꯝꯗꯣꯛꯄꯗꯨ ꯋꯥꯔꯦ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯈꯟꯅꯕꯗ ꯈꯥꯝꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯉꯝꯕ ꯉꯝꯗꯕ ꯈꯥꯝꯗꯣꯛꯇꯕ ꯌꯥꯔꯤꯕ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯗꯧꯅ ꯉꯥꯎꯗꯤꯌꯦ ꯍꯅꯨ ꯊꯪꯗ ꯃꯤꯅ ꯎꯈ꯭ꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯧꯒꯠꯂꯨ ꯑꯝꯇ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯈꯠꯅꯔꯤꯁꯦ ꯑꯩ ꯑꯃꯨꯛꯇ ꯈꯥꯝꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯁꯠ ꯍꯦꯛꯇ ꯆꯤꯡꯊꯩ ꯐꯝꯈꯣ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯠꯅꯕꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯃꯤ ꯈꯣꯏꯅ ꯇꯧꯕ ꯃꯑꯣꯡꯒꯁꯨ ꯁꯨꯡꯃꯥꯟ ꯍꯦꯛ ꯃꯥꯟꯅꯗꯦ ꯑꯃꯨꯛꯇ ꯌꯦꯡꯈꯣ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯈꯠꯅꯔꯤꯁꯦ ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯔꯤꯕꯣ ꯁꯈꯤ ꯇꯣꯝꯕꯤ ꯐꯝꯃꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯌꯦꯡꯉꯨ ꯈꯠꯅꯔꯤꯕꯁꯦ ꯌꯦꯡꯂꯒ ꯈꯪꯅꯤ ꯑꯩꯗꯤꯅꯦ ꯉꯛꯄꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯊꯩ ꯁꯈꯤ ꯇꯣꯝꯕꯤ ꯐꯝꯕ ꯇꯥꯏ ꯆꯥꯎꯔꯦꯜꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨꯇꯣ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯈꯠꯅꯔꯤꯕ ꯃꯑꯣꯡꯁꯦ ꯑꯁꯤ ꯌꯦꯡꯉꯨ ꯁꯈꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯌꯥꯎꯅ ꯌꯦꯡꯂꯩ ꯁꯤꯡꯒꯥꯔꯩꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯃꯆꯦꯗ ꯍꯥꯏ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯁꯤꯕꯨ ꯏꯆꯦꯅ ꯂꯣꯏꯅ ꯄꯪꯊꯍꯜꯂꯕ ꯈꯨꯠꯁꯦ ꯍꯧꯖꯤꯛ ꯈꯖꯤꯛꯇ ꯐꯥꯎ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯦ ꯊꯥꯡꯒꯠꯄ ꯌꯥꯗ꯭ꯔꯦꯕ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯏꯆꯦꯒꯤ ꯀꯔꯤ ꯑꯄꯦꯟꯕꯅꯣ ꯑꯩ ꯑꯁꯨꯝꯅ ꯂꯩꯕ ꯉꯝꯃꯣꯏ ꯌꯥꯝ ꯊꯨꯅ ꯃꯁꯤ ꯐꯍꯜꯂꯨ ꯑꯔꯨꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯍꯣ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯔꯛꯂꯕꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯔꯨꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯤꯒꯦ ꯅꯆꯦ ꯑꯩꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯣ ꯑꯗꯨꯏꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯃꯛꯁꯦ ꯄꯪꯊꯍꯟꯕꯒꯤ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯗꯣ ꯀꯣꯜꯂꯣ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯆꯨꯝꯅ ꯂꯦꯞꯂꯝꯕ ꯑꯔꯨꯕꯤꯗꯨ ꯌꯦꯠꯂꯣꯝꯗ ꯇꯛ ꯂꯥꯎꯅ ꯈꯖꯤꯛ ꯍꯥꯏꯊꯈ꯭ꯔꯦ ꯃꯈꯣꯡ ꯌꯦꯠꯇꯨ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯣꯡꯁꯤ ꯀꯣꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯅꯪꯅ ꯉꯝꯍꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯍꯦ ꯇꯧꯉꯝꯕꯤ ꯑꯩꯕꯨ ꯁꯣꯏꯅꯥꯏꯕꯗꯧꯅ ꯅꯪꯅꯤꯗ ꯂꯦꯟꯕ ꯌꯥꯕ꯭ꯔꯥ ꯈꯣꯡꯁꯤ ꯀꯣꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯈꯤ ꯇꯣꯝꯕꯤ ꯉꯛꯄ ꯑꯃ ꯐꯥꯎꯏ ꯀꯔꯤꯅꯣꯅꯦ ꯍꯦꯛ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯤ ꯌꯦꯡꯂꯤꯕꯅꯤ ꯀꯩꯅꯣꯃꯅꯤ ꯃꯁꯤ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯥꯜꯂꯤ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤꯅ ꯃꯈꯨꯠ ꯑꯅꯤꯁꯦ
ปังเธอด้วยเลยดูกันน้ำมองหนูปีเฮกินมาคงเงี้ยสิวนเครียดนะไอ้บัวมังละไตบังละเตาริสิบัวงักเห็นงักเตาริสิว่าไตบังนี่ไตบังไอ้ตัวเนี่ยน้ำมองหนูปีนี่สิกี่บุกี่เจริญงั้นสิกี่มาคุยนี่กี่มาตัวสิกี่หายรู้ดีมีบุมาดีมาคุยนี่สิลายกันมาดิการำโนหายบุมาคุยป่าวงการไม่ต้องดูโน่แง่เย็นก็ตุ้มไม่เย็นก็ให้น่าดูน้ำมาคุยอันนี้อามุกตุ้มไม่เย็นงี้อรูบินสาวนะไพ่ไพ่นั่งตันดีเฮลเลยเบี้ยมาไอ้ยี่คงน้ำสิบุกคนละหันเมื่อกี้ฮัจเจให้น่าเปิดตัวซะดิบะนั่งกินอะไรปุ่มบ่ดอจับพวดเหล่ารอฮะอาศัยตัวน้ำมาคุยตัวทางกันตัวน่ะมาไม่ได้ไปเลยก็เย็นแกให้น่าตัวบันนี้อะดูบุมาคุยอันนี้มาปังท่าขี้บันน่ะทางกันไปหาเจกับลีให้เจไอ้ยี่ไม่เสียจับพวดเหล่ารอว่าสัตว์ละเนี่ยทำไมนั่นก็ตัวบ่เองกันเลยคุดสิสุยาดิมาคงสัตทางตัวน่ะคงเตียนอันตัวเทลีบะมิงเสียแล้วดูดะพาวรามุปากปมาไม่ตัวพัดทางจิเลก็เย็นมาเจนหายกี่บาดูกุมมีกุบอามากิมามังดะสิทธิ์นั่นเลยหุบมากิมาไม่ตัวจับพวดเหล่าตัวเลยรำเลยเปียดูนั่นเลยรำบำหักสักวันมาดูบุบดะคนเจอทบนักกับโทรกเลยการินตัวริสิโบอิมานาซากิไม่ท้องสิยาดะเลยโอ้ยมานาซากิไม่สิกยอมตัวเลยสิโบไอรอสิโบไอกิสักนะบะโอ้ยมาไอยังกับยังกินได้กับโทอีอารูบินกเฟตตงนะกับปุยเบี้ยมาดังดีเนี่ยอันทำไมนะกับปนีเนี่ยปักเซกับปะตุสับเล็บแล้วก็มาไม่ดูสัตว์อ่อนสิ้นดูนะคุยกับมันบีดังเนี่ยก็อันต้องได้ไปยับละดังก็บินนะสู้ไอ้ยี่ใหม่ว่าสู้ในตะวันบะอันด้วยบินนังสู้ดังกินบินอันนี้มาเกาะไพ่รอฮะกะรีอีบะไฮระก็มาขุดอันนี้ดูนะมาบินตะไปสิลิอันตัวก็ไฮอีมิดอันนี้มาไพ่บะไพ่รอยไพ่ไปยัดเดมาอามุมิงเซลดูตั้มนะสัตว์จังสิ้นดูนะวิสินดูเลยนี่มันมามิดตัวตั้มนะปังทกตัวนะมาสินดูได้ส่วนเลยไพ่มีเริ่มตะบิไลไอ้หิมิดไพ่มีเริ่มตะบิไลเฮ้ยส่วนไอ้หิมิดไพ่มีเริ่มตะบิไพ่ยันมีเริ่มตะบิมามิดอันนี้ดูปังถอยให้นายนะมิงเซลดูยิงหรือว่ามาตั้มดดีมากิมามิดอันนี้มักลอยนะไพ่ดูเลยรำเลยข้างห้องเดียอารูบีโอคงใกล้กับถอยโอ้ยมาใครโดไอ้คนเอาสิตอรีมาเตาสิบมีนันนี่สิลอยจะไพ่เนี่ยมีหนูระก็ไอเสียช่วยมาหันครั้งนี้โอ้ยมาคุยแต่ส่งนะไอ้บุบดะไอ้บุบสักครั้งเลยรอยเนี่ยมีอันนี้บางสิบุลาไพ่ใครบ้าไอ้ขบายเต้าด้วยมากับตัวอีมาอโมสิงหาได้เดินนกตัวน่ะเขาโคตรได้เงินด่าคำเท่าเย่นุ่งไงบ้าน่าสักตัวน่ะทีบ้าเนี่ยนั่นมีอันนี้ตัวน่ะก็ไพ่สิเละเฮงซาบิตัวนี้มาลีบ้าตัวถ้าจะจักมิงเซลตัวนั้นมันได้ยังเจ้าเฮงก็นั่งก็นั่งไงสินี่ดังเนี่ยน่าสิกิคุณตาชีบสวยเลยการที่สุดเลยแต่บัดนั้นน่ะไอ้ยี่บินอันนี้บุพยันบะสิกิแต่บักนางสู้โชว์หรือเป็นนาตนเนาะนาตนมาคุณอันนี้บักตัวพุ่นเลาะให้นายนะสิงห์อะไรยี่มานาตนมาคุณอันนี้ดูพุ่นครีโซลวันไม่ยากกิจสิงห์อะไรมานาตนนั้นดูโซลหันดกนับกันนะหัวในอดูบุโซลหันดกบุสุงไงยากกิจให้สินาตนสิงห์เลยพุ่นครีนั่นสิเดียขมายตัวบ้านาตนมาคุณอันนี้บักโซลหันบักแต่ยากกิจเลยตัวไงบ้าอดูนี่เขาสิที่นุ่งไอ้ลำลันนี่ฮอนาตัวนั้นสุรนไม่ยาจะมาสู้ยาดูคนไม่ยาเยตุคนมีเกะอาศัยหาร์กันไม่ยาดูมาเสียดพักสิ่งนั้นสุรคนจิลีอดูก็ให้ยาดัดโอ้แล้วก็เฮงเสียเกะคนอีเบม่านั่งนั่นดินายาดัดสุรคนไม่ยาเย็นนะนาเรกันตัวทิ้งถูกแล้วก็คนจะไม่สาริบะนั่งกิสักพัมดอการิมาลิขังกะบะหุยเนี่ยสุรคนไม่ยามาขังกะบะยาบ้าหงโดริดามาสิคุณอันนี้เสียปังทาร์สุคงอันนี้สิเนี่ยเฮกเก่าเลยกันนะอาศัยให้ตัวนั้นหันดังมุกตีมาคงอันนี้ตัวนั้นมาสิที่เฮกเก่ามาคงนึกเฮกเก่าเลยเนี่ยนั่งนึกเก่าแล้วปะนี่นะไพ่ไอ้เต่าเก็บอาศัยอะไรกันมาคนอันนี้ตัวนี้เฮกตาสิงการะกิมาคุกตะลามีมาสัมเฮกตะพอยอันตัวนั้นตลกไปดูดีสักกี่ตัวบียิงด้วยเลยบังงำใจมาคุยป่าวงยิงด้วยเลยบังกี่มาทำนัดเรียวสิไอ้ยามุกตะคามลูกกี่หาอะไรกันพวกเขากันตัวนั้นเซนครีสักกี่ตัวบีนั่นเล่าให้ดูยันนี่สุกยามนะมาไม่สิ่งเสียอีกไก่มาขังเดี๋ยวมันสิการีกินฮะน้าไม่ดูบุการีอีกไก่เดี๋ยวให้บันนี่นะยามทุนท่าดอกเนาะยามทุนท่าดอกเนาะวะสิงการีนะให้ดิเฮ้ยมาน้ามาไว้กี่ดีคุณอันนี้มักเลี้ยงไม่ยากดีลอยนี่ปังทักสับพอยไปเสียอีเจี๊ยนั่นอีเจี๊ยอีเจี๊ยบุนี่ขับไม่ยากหรอมาวันให้นักคุณท่าดอกให้บันนี่เนี่ยฉันพาวไว้นะจะมาทำมาสิดานักคนอันนี้ตัวนี้มันสิการีนูให้บันนี่ให้ท่าดูให้บันนี่เนี่ยสิกันนักเสียมีอย่างหนูสิที่มากินมาสัมเสียไอ้เนี่ยพอยนิ่งดูเลยเด็กนี่มันสิกุยเลยบันนี่
Ngasidi tanja yamna sarabani hekta pinkai phoyauge Hongnade haibani nangbo thadone nanaw nupi si nabana loiramlani Najasanu kaino asuk yamna phataba nupi khara yamna phoige Imane sum saurakani ko aina phajana hairingai sida irensina tokhau natrabadine aina oina nakhoyani bu purakani ko sasato makhut kaisi thado oimi Asia haiduni hekta singthoi singare sor khara hondokjari Sakhi tombi na hai Sakhi tombi agi mangol maktada nakhoi ani ne hekta sumna tawba yabro noi ani ne hemalabani khanari bani na karamba khukhatna no Arubina manem di yengduna Pai imana masigi nupi hingsabi tawngambi hurami sigi misang sanglaba natro Hai misang sangba nati samphoi bisia nangnani ne Mana mathaki hal aigonda makhongna karokibadudi imabu ubi hodro Yari haiwani makhaya na taning baranoi tasindu da khutumsi sugairage Pai aisini migi magol ngasi loina khangle Makhata na aini kaitoroke habado no yengo Asiaraga makhong yetu sek tu na imong da sangki Sakhi tombi matha hen sai singare na manem da hai Yengoi ma ichena aigi samphoi ba khut ani mak pangthali ba Phaja khraba namang nupi ki maithong kai siengo chapot lauraga yengbaga matta yaje amta yengomi Hai taningdi khanaba bo adumaina khanaba kanana hongnei aina hobana tima ichina hana hoban O yare khange imane loina khangi yare nang si imung sangthro amukta imung sia ingna sikna leisi loire hai di loire hausikti imung asigi iset pumbasu leikha tare ai mauga khire imauga amatta pamjadre ai sango Singare kapna sangki Oi ma cha loire Sagi khut ani bakse lengbam tayaje ma chabu kamai ni goi bado sumna Jangkre Makhoi ani ne jangkhrabada maphamado isik hiksi hori Sakhi tombi sora sangmo hondok laga haijei mathanta Karamna no ai mungsi pangadaba Leiba mau ni sia unaba sungya yadre Magi thokpani tongnariba Ai leirabasu leitrabasu hekta khanaba Sibu karino imau sibu hida karamna warakadaba Sauren su sangnaktuna haire Mau ani sigi mathakta Chaba wayel amadi sathadaba yaroidori Wayel aduna khoi anibu nungsina hangadabani mama wakhal khalu Kari karama wayel sathaba yabage haibado khalu Hera makhoi babu khoidongna sok sauninglingai sidane kanagi wayel no ai khangde ai nia haujik yam sauninglibadu phanabani aina haribisi khanglabra ho wakhal phau makhoi pabung no oini hek khanbi yauro ai di khangde ai ngonda ga amatta hairakana ai nia ikhongani si sang tingthoklaga pinung ta kapukhige asum nairamduna masu imungda sangkhre saurel leptuna yengduna lehowi asumna imung asigi phibamse yamna charangnana amana ngangbawa amana tada leiba haibdu oire leiba mau ani dusu makhoi makhun leikiba phibam maduda adumak leire Singare lengba khotpa yadraba makhut ani duga atekpa phamung adu hiptun leire magi manakta magi nupa sanatomba leire Sanatombana magi nupi ki seba tauri Singare na hai Chakto chakhomdi kita sauni ilakpa kaidauge haisia chakyamna lamlibani khanglabra Hoi se yaraba chasit Itai maga khanabada kanaba yam chasit Nupa nang aingona yam haujarak sanu he nang aisi yam sauribani aina hausi hiplibase phamung mathakta natte maithakta ni khanglabra Aina haibadi khatnababu sumaina khatnaba kanana hongnabagi haibani Launai samphoinai kaina haibadudi makhal amane baduna Hoi noina taima hingsabi masing leibi sina hana haurakpa khangaba Mana ai upugi sosia hana lo singkiba Haujiksu so phangdri makhoi taton upusia ongta phakki phakayuda Ai yolakan Nakhoi ni khatnabada aibu sugya yolakan haribsini Kaino nang moi gi nupa natro isi khoi gi di itaina misang changliba adu khoi gi na Chaksi tumina chausi Chakas aroi de he lamna su saroi asuk yamna khoidau soning li basida kai gi sak sabano nangone sa ai sar sa da bi aroi ni ngang leiraga lami ilun hairakan Chaning ge haibani ayom soning li bani phaja khrabai hi mai thongse tuina tai masinga sala chalidana tang tami layo ayam edida Ibu kai dawai ayo na ngakanu nasana khangjau Itai mabu aina puru swai Hangbira kanu
ꯁꯣꯝꯗꯁꯨ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯗ ꯍꯥꯏꯔꯤ ꯅꯈꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯦ ꯌꯨꯝꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯅꯤ ꯑꯁ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯗ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯥꯏꯁꯤꯜꯂꯛꯏꯁꯤꯕꯣ ꯍꯣ ꯈꯠꯅꯕꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯧꯕ ꯅꯠꯇꯤꯌꯦ ꯅꯅꯥꯎ ꯅꯨꯄꯤ ꯁꯛꯊꯤꯕꯤ ꯍꯨꯔꯥꯟꯕꯤꯁꯤꯅ ꯍꯥꯟꯅ ꯍꯧꯕ ꯈꯪꯂꯕ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯁꯦꯜ ꯃꯌꯥꯝ ꯌꯥꯎꯕ ꯁꯦꯝꯐꯨꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯨꯔꯥꯟꯗꯨ ꯂꯩꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯈꯠꯅꯔꯁꯨ ꯆꯨꯝꯅ ꯆꯤꯟꯅ ꯂꯩꯅ ꯈꯠꯅꯗꯦ ꯅꯃꯤꯠ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯩ ꯑꯗꯨ ꯀꯩꯗ ꯐꯖꯔꯤꯒꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯩ ꯆꯦꯟꯊꯣꯛꯇ꯭ꯔꯕꯅꯤꯀꯣ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯋꯥꯗꯣ ꯇꯣꯛꯑꯣ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯪꯗꯦ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯣ ꯏꯈꯣꯡ ꯑꯁꯦ ꯆꯠꯄ ꯈꯨꯗꯤꯡꯗ ꯐꯩꯗꯨꯅ ꯆꯠꯂꯤꯕ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯁꯤꯕꯣ ꯑꯩꯗꯤꯅꯦ ꯅꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯦ ꯎꯔꯒ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯇꯧꯔꯤꯁꯦ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯝꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯀꯅꯨ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯄ ꯌꯥꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯀꯔꯤ ꯈꯨꯈꯠꯅꯅꯣ ꯁꯤꯗꯤ ꯃꯥꯅ ꯉꯝꯕ ꯍꯥꯏꯕꯨ ꯃꯆꯤ ꯑꯩꯉꯣꯟꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯂꯒ ꯍꯦꯛꯇ ꯀꯥꯎꯔꯛꯏꯅꯦ ꯉꯝꯃꯤ ꯌꯥꯝꯅ ꯉꯝꯃꯤ 이콩 ꯑꯁꯤꯗ ꯆꯨꯝꯅ ꯂꯩꯕ ꯉꯝꯈꯤꯁꯅꯨ ꯃꯥꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯐꯠꯇ ꯄꯨꯛꯆꯦꯜꯁꯦ ꯍꯟꯗ꯭ꯔꯤꯅꯦ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯑꯩ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯉꯣꯟꯗꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯤ ꯑꯔꯨꯕꯤꯅ ꯂꯥꯎꯏ ꯀꯗꯥꯏꯗꯅꯣ ꯊꯣꯛꯏꯗꯣ ꯂꯥꯛꯈꯨꯑꯣ ꯋꯥ ꯉꯥꯡꯅꯗꯧ ꯋꯥꯠꯂꯤ ꯇꯥꯔꯤꯕꯣ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯜꯗ ꯆꯥꯎꯔꯦꯜꯒ ꯁꯈꯤ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯃꯁꯥꯗꯨꯅ ꯐꯝꯂꯝꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯅ ꯍꯥꯏ ꯑꯆꯧꯕ ꯂꯥꯎ ꯁꯤꯗ ꯐꯝꯂꯨ ꯂꯥꯎ ꯋꯥꯔꯤ ꯁꯥꯁꯤ ꯍꯣꯏ ꯕꯥꯕꯨ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯀꯧꯊꯣꯛ ꯄꯨꯟꯅ ꯋꯥꯔꯤꯁꯤ ꯁꯥꯎꯔꯁꯤ ꯃꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯅꯦ ꯂꯩꯈꯤꯕꯅꯤ ꯃꯥ ꯍꯧꯒꯠꯇꯨꯅ ꯀꯧꯏ ꯑꯇꯣꯝꯕ ꯍꯣ ꯑꯇꯣꯝꯕ ꯅꯄꯥꯕꯨꯡꯅ ꯅꯪ ꯀꯧꯔꯤ ꯑꯩ ꯇꯥꯔꯕ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯑꯧ ꯇꯥꯔꯦ ꯏꯃꯥ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯁꯤꯡꯒꯥꯔꯩꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯅꯣꯏ ꯅꯃꯥꯁꯤꯡ ꯀꯧꯔꯛꯏꯁꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯗ ꯅꯨꯄꯥ ꯃꯈꯣꯏꯅ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯔꯗꯤ ꯅꯪ ꯇꯥꯔꯨꯅꯨ ꯅꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯈꯣꯏꯅꯤꯒꯤ ꯄꯨꯛꯆꯦꯜ ꯑꯣꯜꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯅꯪ ꯈꯪꯉꯨꯀꯣ ꯍꯣꯏꯗ ꯆꯨꯝꯅ ꯁꯨꯝ ꯀꯧꯔꯤ ꯑꯣꯏꯔꯝꯅꯤ ꯅꯪ ꯄꯣꯊꯥꯔꯝ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯊꯣꯛꯂꯛꯂꯦ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯀꯧꯕꯤꯕ꯭ꯔꯥ ꯂꯥꯎ ꯅꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯁꯅꯥꯇꯣꯝꯕ ꯇꯞꯅ ꯐꯝꯊꯩ ꯆꯥꯎꯔꯦꯜꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯆꯥ ꯑꯅꯤꯕꯨ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯁꯅꯥꯇꯣꯝꯕꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ ꯅꯨꯡꯉꯥꯏꯔꯤ ꯄꯥꯕꯨꯡ ꯑꯆꯧꯕ ꯅꯪꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯄꯥꯕꯨꯡ ꯏꯆꯥ ꯑꯅꯤꯗꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯅꯤꯗ ꯑꯗꯨꯕꯨ ꯏꯆꯥ ꯅꯄꯥꯒ ꯅꯃꯥꯒꯗꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯃꯁꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯪꯗꯕ꯭ꯔꯣ ꯈꯪꯗꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯤ ꯀꯔꯤꯗ ꯋꯥꯔꯤꯕ ꯊꯕꯛꯁꯨ ꯁꯨꯕ ꯑꯝꯇ ꯅꯠꯇꯦ ꯍꯩ ꯋꯥꯕ ꯍꯥꯏꯕꯁꯤꯕꯨ ꯄꯥꯡꯒꯜꯗ ꯋꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯃꯥꯒ ꯑꯩꯒꯗꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯤꯕ ꯖꯥꯠꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯄꯥꯕꯨꯡ ꯏꯆꯥ ꯑꯅꯤꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯄꯪ ꯉꯥꯛꯇꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯝꯃꯣꯏꯅꯦ ꯁꯅꯥꯇꯣꯝꯕꯅ ꯅꯨꯄꯤꯅ ꯉꯝꯕ ꯀꯩꯗꯤ ꯍꯥꯏꯅꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯇꯥꯗꯨꯗ ꯆꯥꯎꯔꯦꯜꯅ ꯙꯠ ꯑꯃꯨꯛꯀꯁꯨ ꯙꯠ ꯅꯨꯄꯤꯅ ꯉꯝꯕ ꯅꯪꯕꯨ ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯁꯥꯎꯕ ꯁꯥꯏ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦꯅꯦ ꯅꯨꯄꯤꯅ ꯉꯝꯕ ꯁꯅꯥꯇꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯈꯤ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅꯤꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯂꯝꯂꯅꯤ ꯅꯠꯇ꯭ꯔꯥ ꯈꯪꯖꯔꯤ ꯃꯥ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔ ꯅꯈꯣꯏ ꯑꯅꯤ ꯈꯪꯖꯔꯤ ꯃꯥ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯀꯪꯅꯕ ꯌꯥꯗꯦ ꯅꯃꯥꯒ ꯅꯄꯥꯒꯅ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯨꯕꯒꯤ ꯗꯥꯏ ꯂꯩꯇꯦ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯎꯅꯕ ꯌꯥꯗꯦ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯍꯦꯛꯇ ꯂꯥꯎꯅꯔꯛꯏ ꯃꯈꯣꯏꯅꯤꯁꯦ ꯃꯄꯥꯝ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯕꯁꯨ ꯅꯄꯥꯒ ꯑꯩꯒꯅ ꯃꯨꯟꯅ ꯈꯪꯏ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯀꯣꯊꯣꯔꯛꯄ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯏꯕꯨꯡꯉꯣ ꯅꯄꯥꯒ ꯑꯩꯒꯅ ꯃꯈꯣꯏꯗꯒꯤ ꯃꯔꯜ ꯑꯃꯠꯇ ꯅꯤꯔꯒ ꯆꯥꯔꯨꯗ꯭ꯔꯤꯀꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯋꯥꯔꯛꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯕꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯑꯅꯤꯗꯅꯤ ꯅꯆꯤꯜ ꯄꯥꯟꯗ꯭ꯔꯣ ꯈꯨꯝꯕ ꯍꯩꯇ꯭ꯔꯣ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯡꯒꯥꯔꯩꯅ ꯍꯥꯏꯕꯗꯗꯤ ꯈꯠꯅꯕꯁꯦ ꯏꯇꯩꯃꯅ ꯍꯥꯟꯅ ꯑꯗꯨꯝ ꯍꯧꯋꯦ ꯍꯥꯏ ꯋꯥꯇꯥꯁꯤꯗ ꯁꯅꯥꯍꯜꯅ ꯍꯤꯔ ꯁꯅꯥꯇꯣꯝꯕ ꯅꯪꯁꯨ ꯑꯗꯨꯗ ꯍꯩꯃꯜꯂꯤ
natai mana haibadadi nangi nupi na hana dum hauwi na hai masin thi ni tai mana khanabadi itai na dum haubani natai mana de khak masin thi roi nangi nupi na hana haubani tasau gi wa do yam soireda khanabani itai mana haukai auraga maral kaisu laitaba aigi nupi ga tainarada natai mana ngonda mayek sing haribani nangba tasau de itai mana haijiri ni haiba tasau na khra pangmududa itai mana yara no aiduna haijilim Saki tombina nakhoi ani gi wa do taba wai lepu ima haike makhoi ani mak phataba chap manai amana bahana khasi wa hairakpada hekta songsinduna manaduna khanarage dan leirab khanglabra ani mak amata phatti saure namu khaire makhoi ani gi hakta izat pumbasu loina loi thongal phawba thokpa ibadi ikai nakhoi ni sinupa ni nupi na maning pangtau ton masu phatti thaina nakhoi ani na ngang ori ngai gi aina namam phu ki mayam do nakhoi ubu natro madu kaulabra madu khak adum na tau ko nupa tho Saki tombina hera adu bu wa ni na kai kan da gi kadai paksin lai no ho hai da ya da khudam pi dun ta lu adu mai na hai ba hung na di ai hai gi se ibunga makhoi ani da khana ba kham da ima di ne se khonjel ga loi na si da ra ba khanglabra ima wa ima ta sing na wai hari ba si nakhoi ani na nangi nupi bu nakhut chana sana waro napa ga ige bu wayam na ngangan khanglabra ima nai se singarai bu phudu na waro usini hoi madu makne phurga waro madu ga nungai rude ma bu nungsina ma bu yam pamjana loroki bani hey taning de nama ai na hai wasi ilu asau ba nang sun sang nangi nupi waro uso wakal he tarakti makai waro ko ma namau nupi hal se huji makhong nama huondun leibani mami su siap ni sidabu kamai na ine mau phudu madu yarita madu kari dagi thoki bano kibu kizaini imadi adu da ai kari su khangde imagi haibu ne nakhoi gi nakhut chana sana wara u asi chalu aphaba thabak tawbada pantha bahuna de nakhong yango hawgat lu ni ise hawgat lu haibani ne masi nakhoi una phudarak nan to kani sia sango nang nupi waru so Masin manau ani do hawgatli karino khangda makhong thangduna imung na sangminaki Saki tombina mapuri bada hai tauri ba mohong asiye apang badau asida ne mai nupi na gam sali se ai di isa ni maksya utho anu pa tho khiji da koi isa se nasa ni na han warak isa madugi matungda ai na wayel lagi o wayen madu ai su yauge namau nupi wayen mada makuna wayen masya hayeng waru nung su tholak pai hai ai yau da su ya da ba hoi yau kai do ke sanato matumina makhoi ka da sangi singare na hangai kaino unglaga sangai baduna imaga pamungana kai hai reino kai shuarakti kai dom ni soina hairam gani sieng na hayo ingonda kari hairake ba kari shuarakti nupa sieng nam ta hayo kai doge kari hairake hai ba tapna pham thai somda su arubina kanna hangai kai shuarakti bu kaino adau koino wari sanai do kai shu hairaktabra ba hairakti nasinu thino imaga pamungana hairak wa do ai gonda thuna tam arubi ho how taye ai sida laye nangi na nakta ai phamli ai yamna tading le haiba kari hairai no mi sanatomba masindu da haidok patai imana nangbu phuraga kuchana waru hai wafam sita da singare mamit ani lakthoklaga mapuroi bada yengduna hai adubak hairakpa ba noi na mana adumai na wonda hairakpa ba nang kari su kumlamdraba khumu haiba kai bu khumduri kumlamti nupa nang na suya phangi si kai gino sanatomba na mu hai suai mi singare itai mangana koi ani ga gi mato se yam hemalida leikai mi na kari no makhat unaba yade ekalauna ni ho madudi noi na tai mana han harokpa thanga ba itai mana han hogera nang na han hogera chamani hojigi matam sida na koi ning khanai dubu kai sui gai tro kari gi kai bano khana ki da wa chap tan laban khung ga da wa liba yengo ma nei gi khut ani se pangtha liba mai de tawri bi phibam ai yana sawning libani igi thamoi sida ma bo sing libani adumaina dum khan ba tarabdi adum khatnarak pa tabni ai hi pun si leiba makai noina dai masak ta sibu ani nung siba kai na haiba dudi khak oi thok naroi masak se hu tare mo khai arubi na su hai mathaki halamani haiba su khang is mana khalibu mana loi nangam na ni asidi ne yamna phatta bu pi ne masi ai ne he hingli makai ma bu nung siba dudi oi thok naroi ai khang ai karim te khang
이마가 바bun가나 앙당앙 보네. 아이 그쇼해 강점. 하이비디 하니 누빠. 너희 나빠가나 마가나 인실리 가이나 하이드나 낭내고나 거기 타라봐. 후닥도 이밤에 썰라가 이밤이 몽이 범이야만 딱 톡두나냐. 낭부 했다. 부탄가다 보니 남로이 가이디 kak한가 누고. 아두디 낭시야만 줘. ngangnaramu wafamdo tumina muk leinakhre asumna numit humni leikra matungdani lambida saurelga saki tombi ga halai wari sai saki tombi na hai isani mak ekhoi nai ba amatte indi magi nupi phu maru haibani hu de ne warak pe ba numit humni susingkhre dana makhoi ani yengo ayau sik saw na mai haurabani migi masana ga ya na phari ba mama mapa na haibu wada yamna illi ba aduga khoi hina kadai 마기 누피기 그도미 마토도 옹들 레이레다나 사키 낭보 람비니다 답나 강고 그이도게 오얌나 사우닝이바 낭 CDB마 꾸이르가 이까이브수 강락지 투미노이서 예호 하이바 마코이 바봉 이마원 이기 마탁다 아이코이리네 까리노 허식 와옌도 이세 마기 누빠는 오이 야반나 아이코이리네 와다 하이루바 야로이 아도르가나 아이코이니수 와암데 강라루이시 투미노이네 레이더시 asiyaw na nganglap si Pauba, pibam asiyaw. Sida mo ngangrabadi, kari pibam na oidoise. Kaangdrada, sorry lagi punsisi, ludawri. Siraiga khara tangbaga, handaki matang sida, wakalina kansingbagi siraise. Amok ina tangsin siya tawise. Saki tombi, masimdo na murum sonto na satli, sauning mana loirabani mahak, saurendi. Magi na pina, murum soli baduga tadre. Mayam-yaw na ba oina, makonglaw na tangdo na satli. Somdana ngasiso amuk mau anido manggol aduda katnari. Nasigi katnabasi nahanong makatnakibadugi makamuk samtabani arubi na hay. He ngang, nang na sanato mo din silaga naday da kari hayan ba? Narancho mo, siyang nayo, kung mo nasindo. Ho ichi na di itay da kari silaga makoy tatonda kari hayan bagi. Ibema, ay koy di kari su insinza diye. Hoy koy su insinza dabado. He, nasindo kino, ay nilo ina kang lamatong danay harise. Ho kanglabadi kay dobagi mo hangbirige kanglabadi tumina lay bayadro yam isin bakan banang ngasi ni phuge hana tawba khangaba yam kaliko ay khut ani sia pangthado lay bagi ay ne hanbi bagi wani talandrabadi nasai na phuragabadi ibema nang de dum na lay bani hene paksaye ho isiesu nakhong namado seklaga lay bani hene paksaye adoradi nangsu nakhong ye thangmado kolaga layro Arubina sumnek hairakpaga sumna leplamba singarigi yethang makongdo phate konkre masigi nupise aure na ai khongse konkre hei maima konkre aduni khangaba pharamani hausikti aiga samanare dana adoi nangsu nakhon animakto lengba ayadana pangtharo he kai nang haido hema khut ani si thangat ba tangamdre pangthakre ba nungai bra aduni tang ngamana te khangnabra adoi di aingonda Lautok tani yeng lam dangin na mito pung payro ay ngonda yeng ba nangam lano hay baga tawbaga singgara ki mit anido oirom da pung paykre hayre payja sanu kay sukay de payrasu somdi konthok laga dok yeng mayay ay ki mit ani mo payhan bagi pahaliban na nakong anido pung pango hay baga sadpangkre arubi makok to koy lay na khangi singgara na wamayam ang mangangli singgara na ngangli pung na magtu arubi na amta taje hayre Ginabo nang napanghan ba? Ado ready? Sabi ngang liban na sindo nang kakapanggamlano naron todo. Sakito binapadzang silaglaga. Hey, kaino hay ba ni? Nakoy ni tong gari ba siya? Sum nakat na ba di kaday no hay ba po? Kaino hay ba ni madubo? Adong nakat na ba? Hong na ba? Arubi na. Kaya hay ba no ima? Sige ngang siya, puhay ro. Kut ani sisu, loy na pangtakre. Kung sunama koli, kamay pudoy no ima. Puhay ba na tiye? Nakoy ni tawrise, karino hay ba ni? Ha, kay daw ya. Ay nisumi hay ro, chumma ni. Namang nupi halay di, at chumma na tawba ni. Masiga ngang sina, patapay at tahaw ba? Singgare, mako maruhay doon nagkangli, saurian na. Magi wayan ama mamang nupi anida hay. Layribi pibam do, yam na natay sada ba oy ba na, makoy animag adun na layba pamdi. Ha, nagi pibam da, mapo amatagkay na layba pami, adun na, makoy ani. Wakal taminaraba matungda makoy ani na hainakiwa pamsingdo mapam handoknari. Inaw, nang naron to. Je, nagsunanapang nano. Namit pahiriba do, iyeng mo dayam nungay je, hanagi pibam na lay. Je, nangsu namit ani pahirido, iyeng mo dayam nungay je, hanadaw na lay. Namay da chapot lauriba do, adu suloy na paro. Je,
ꯏꯆꯦꯒꯤ ꯈꯨꯠ ꯑꯅꯤꯗꯨꯁꯨ ꯍꯥꯟꯅꯗꯧꯅ ꯂꯦꯡꯕ ꯌꯥꯔꯣꯏ ꯏꯅꯥꯎꯒꯤꯁꯨ ꯈꯨꯠꯇꯣ ꯌꯥꯔꯣꯏ ꯏꯆꯦꯒꯤꯁꯨ ꯁꯦꯝꯐꯨꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯏꯅꯥꯎꯒꯤ ꯐꯃꯨꯡ ꯑꯇꯦꯛꯄꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯝꯖꯤꯜꯂꯕꯅꯤ ꯏꯆꯦ ꯁꯦ ꯏꯆꯦꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦ ꯁꯤꯅ ꯏꯅꯥꯎꯒꯤ ꯎꯄꯨꯒꯤ ꯁꯣꯗꯨꯅꯤ ꯁꯤ ꯑꯁꯨꯝꯅ ꯋꯥꯡꯈꯜ ꯇꯥꯃꯤꯟꯅꯩ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯒꯦ ꯇꯧꯕꯒ ꯁꯤꯡꯒꯥꯔꯩꯅ ꯏꯆꯦ ꯈꯣꯡ ꯋꯥꯠꯂꯤꯌꯦ ꯈꯣꯡꯗꯨꯁꯨ ꯀꯣꯟꯕ ꯐꯔꯣ ꯏꯆꯦꯒꯤꯁꯨ ꯐꯔꯣ ꯃꯧ ꯑꯅꯤꯗꯣ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥꯗ ꯀꯔꯤꯁꯨ ꯍꯦꯛ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯝꯅ ꯂꯩꯔꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯍꯦꯛ ꯅꯣꯛꯃꯤꯟꯅꯩ ꯏꯆꯦ ꯏꯅꯥꯎ ꯈꯠꯅꯔꯣꯏꯁꯤꯀꯣ ꯈꯠꯅꯕ ꯋꯥꯏ ꯏꯆꯦ ꯍꯩꯃ ꯑꯩꯗꯤ ꯀꯥꯎꯏ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯁꯣꯔ ꯍꯣꯟꯕ ꯌꯥꯗ꯭ꯔꯤꯌꯦ ꯁꯣꯔ ꯍꯣꯟꯕ ꯌꯥꯔꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯈꯠꯅꯔꯣꯏꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯈꯠꯅꯗꯕꯤ ꯀꯔꯝꯕ ꯋꯥꯌꯦꯜꯅ ꯃꯧ ꯑꯅꯤꯕꯨ ꯋꯥꯈꯜ ꯇꯥꯍꯟꯈꯤꯕ ꯑꯗꯨꯕꯨ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯦꯜ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯧ ꯑꯅꯤꯗꯨ ꯁꯨꯈꯠ ꯍꯦꯛ ꯈꯠꯅꯗ꯭ꯔꯦ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ